ꯈꯨꯜꯁꯤ ꯃꯌꯥꯝ ꯁꯤ ꯃꯌꯥꯝ ꯕ꯭ꯂꯣꯛ ꯅ꯭ꯌꯨ ꯕ꯭ꯂꯣꯛ ꯄꯨꯔꯥꯏ ꯁꯤꯗꯤ ꯃꯣꯔꯣꯛꯇ ꯆꯔꯨ ꯀꯨꯠꯇꯅꯦꯕ ꯊꯕꯛ ꯁꯨꯗꯅꯤ ꯃꯉꯥ ꯀꯣꯄꯤ ꯑꯍꯨꯝ ꯂꯩꯔꯦ ꯑꯁꯣꯝꯗ ꯇꯥꯈꯠꯄꯅꯤ ꯂꯩꯔꯤ ꯀꯨꯠꯇ ꯀꯩꯅꯣꯁꯤꯡ ꯃꯣꯛꯁꯨ ꯑꯗꯨꯝ ꯋꯥꯡꯉꯕꯅꯦ ꯅꯍꯥꯟ ꯊꯥꯈꯤꯕꯗꯨꯅꯦ ꯍꯧꯖꯤꯛꯀꯤ ꯆꯔꯨꯁꯦ ꯑꯁꯤꯗ ꯂꯩꯕꯁꯦ ꯑꯁꯤ ꯅꯠꯇꯦ ꯍꯣꯟꯗꯣꯏꯁꯦ ꯂꯧꯕꯨꯛꯇꯒꯤ ꯆꯔꯨꯁꯦ ꯑꯆꯣꯞꯄꯁꯦ ꯍꯣꯒꯠꯇꯣꯏꯅꯦ ꯑꯗꯣ ꯐꯤꯕꯝꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯅ ꯀꯨꯝꯕꯁꯦ ꯍꯧꯖꯤꯛ ꯐꯖ ꯐꯖꯕ ꯂꯩꯔꯤ ꯇꯥꯡꯕꯅ ꯅꯣꯏꯅ ꯆꯥꯅꯕ ꯍꯧꯖꯤꯛ ꯊꯥꯕ ꯍꯧꯔꯝꯅꯤ ꯀꯩꯅꯣꯁꯦ ꯀꯨꯀꯨꯝꯕꯔ ꯊꯥꯕ ꯍꯧꯔꯝꯅꯤ ꯈꯥꯃꯦꯟ ꯈꯔ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯅꯣꯏꯒꯤ ꯊꯣꯡꯕ ꯊꯥꯛꯅꯕ ꯇꯦꯜꯍꯧ ꯍꯦ ꯐꯨꯀꯅꯣ ꯐꯨꯒꯅꯣ ꯍꯧꯖꯤꯛ ꯌꯥꯔꯝꯈꯤꯔꯣꯏꯌꯦ ꯐꯨꯀꯅꯨ ꯆꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯆꯥꯒꯦ ꯍꯥꯏꯔꯣ ꯃꯨꯛꯕꯪ ꯇꯧꯒꯦ ꯍꯥꯏꯔꯣ ꯍꯥ ꯇꯤꯜꯍꯧ ꯃꯨꯛꯕꯪ ꯇꯧꯒꯦ ꯍꯥꯏꯔꯕ ꯊꯔꯣꯏ ꯇꯥꯔ ꯊꯔꯣꯏ ꯈꯨꯜꯂꯒ ꯇꯧꯒꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯈꯣꯏꯕ ꯃꯆꯦꯠ ꯑꯃꯗꯤ ꯍꯧꯔꯝꯕ ꯃꯥꯜꯂꯦꯀꯣ ꯈꯣꯏꯕ ꯌꯥꯗꯕ ꯃꯥꯜꯂꯦ ꯍꯥ ꯀꯃꯥꯏꯅ ꯐ꯭ꯔꯤ ꯈꯣꯏꯗꯣꯏꯅꯣꯍꯦ ꯃꯤꯑꯣꯏꯕꯅ ꯊꯕꯛ ꯇꯧꯕꯁꯨ ꯐ꯭ꯔꯤꯗ ꯇꯧꯅꯕ꯭ꯔꯣ ꯈꯪꯗꯦ ꯄꯨ ꯒꯥꯟꯙꯤ ꯑꯣꯏꯔ ꯁꯟ ꯃꯌꯥꯝꯁꯨ ꯍꯟ ꯃꯌꯥꯝꯁꯦ ꯍꯥꯏꯕ ꯁꯟ ꯃꯌꯥꯝ ꯁꯤꯗꯩꯅꯦ ꯍꯣꯟꯗꯣꯏꯁꯦ ꯊꯕꯛ ꯈꯔ ꯁꯨꯍꯟꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯞꯄ ꯍꯧꯔꯦ ꯁꯟꯅ ꯀꯤꯔꯕ ꯈꯪꯉꯤꯔꯕ ꯍꯦꯗꯕꯛ ꯇꯧꯔꯛꯀꯅꯦꯕ ꯅꯅꯥꯎꯁꯤ ꯁꯟ ꯑꯃ ꯂꯣꯏꯕꯤꯔꯁꯤꯔꯥ ꯈꯪꯗꯦ ꯑꯃ ꯂꯣꯏꯔꯒꯦꯔꯣ ꯅꯣꯏꯕꯥꯅꯤ ꯁꯟ ꯂꯩꯔ ꯁꯟ ꯑꯣꯏꯅ ꯂꯣꯏꯔꯒꯦꯔꯣ ꯁꯟꯒꯤ ꯐꯥꯔꯝ ꯇꯧꯔꯒꯦꯔꯣ ꯈꯪꯗꯤꯌꯦ ꯅꯪ ꯀꯌꯥ ꯂꯩꯗꯨꯔꯤ ꯁꯟ ꯍꯧꯖꯤꯛ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯣꯅꯦ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯍꯥꯏꯔ ꯑꯁ ꯋꯦꯗꯔꯁꯦ ꯁ꯭ꯇꯞ ꯂꯧꯊꯣꯛꯑ ꯐꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦꯗ ꯄꯨꯟꯗꯣꯏꯅꯦ ꯄꯨꯟꯕ ꯌꯥꯔꯣꯏꯍꯦ ꯁꯤꯡꯒꯜꯅꯤ ꯑꯃꯁꯨ ꯍꯥꯞꯄꯣ ꯑꯗꯣ ꯆꯤꯡꯒꯦ ꯍꯤꯠꯂꯔ ꯃꯥꯟꯕꯅꯦ ꯃꯥꯁꯛꯁꯨ ꯑꯦꯗꯜ ꯍꯤꯠꯂꯔ ꯍꯤꯠꯂꯔ ꯁꯦꯀꯦꯟ ꯀꯥꯏ ꯍꯣꯏ ꯃꯌꯥꯝ ꯑꯁꯤ ꯆꯨ ꯍꯣꯟꯕ ꯍꯧꯔꯁꯦ ꯅꯍꯥꯟ ꯄꯨꯄꯨ ꯑꯩꯅ ꯐꯧ ꯕꯣꯔꯥ ꯑꯃ ꯄꯨꯔꯝꯃꯤꯅꯤ ꯁꯦ ꯅꯪꯒꯤ ꯊꯣꯡꯒꯠꯂꯒꯦꯁꯦ ꯃꯦꯟꯃꯥꯔ ꯃꯔꯣꯜꯗ ꯃꯥꯜꯂꯣ ꯑꯩꯁꯦ ꯁ꯭ꯋꯥꯗꯤ ꯈꯥ ꯆꯠꯂꯣ ꯁꯤꯅ ꯏꯁꯤꯡꯁꯦ ꯑꯦꯕꯖꯣꯔꯞ ꯇꯧꯔ ꯊꯝꯅꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯅꯥꯄꯤꯁꯨ ꯍꯧꯗꯅꯕ ꯑꯗꯨꯒ ꯏꯁꯤꯡ ꯀꯩꯀꯩ ꯆꯥꯏꯁꯟꯕ ꯀꯥꯟꯗ ꯃꯈꯥꯗ ꯑꯗꯨꯝ ꯆꯣꯠꯂꯒ ꯂꯩꯅꯕ ꯏꯁꯤꯡ ꯌꯥꯝ ꯍꯦꯟꯅ ꯁꯤ ꯑꯩꯈꯣꯏꯅ
ꯃꯈꯣꯡ ꯇꯥꯈꯠꯈ꯭ꯔꯕꯅꯦꯕ ꯁꯤ ꯍꯥꯟꯅ ꯑꯗꯨ ꯅꯥꯜꯂꯤꯁꯦ ꯑꯗꯨ ꯁꯤꯗ ꯀꯩꯅꯣ ꯇꯧꯗꯅꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯋꯥꯅꯤꯗ ꯌꯥꯝ ꯍꯦꯟꯅꯁꯨ ꯊꯥꯍꯜꯂꯣꯏꯗꯣꯏ ꯑꯣꯏꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯏꯁꯦ ꯐꯩꯗꯣꯝ 1 2 3 ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯦꯝꯒꯗꯕꯅꯤ ꯊꯝꯃꯣ ꯁ꯭ꯋꯥꯏꯗ ꯑꯩꯁꯨ ꯈꯪꯗꯦ ꯑꯅꯤꯃꯛ ꯍꯧꯖꯤꯛ ꯇꯞ ꯂꯧꯊꯕ ꯊꯥꯒꯠꯈ꯭ꯔꯦꯕ ꯑꯩꯅ ꯅꯠꯇ꯭ꯔꯗꯤ ꯆꯔꯨꯁꯤ ꯆꯣꯠꯄꯅꯤꯅ ꯄꯨꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒꯤ ꯁꯤ ꯃꯈꯥꯗꯁꯨ ꯌꯧꯍꯟꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯁꯤ ꯃꯇꯥꯏꯁꯦ ꯄꯨꯔꯤꯗ ꯊꯥꯗꯔꯛꯀꯗꯣꯏꯅꯦꯕ ꯏꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯏꯕꯥ ꯍꯧꯖꯤꯛꯇꯤ ꯇꯞ ꯂꯧꯊꯧꯔꯦꯗꯣ ꯍꯣꯜꯂꯅꯤ ꯇꯞ ꯇꯞ ꯅꯠꯇꯦ ꯌꯦꯡꯉꯣ ꯅꯪꯒꯤꯗꯣ ꯀꯣꯝꯄꯥꯛꯅꯤ ꯌꯦꯡꯉꯣ ꯅꯪꯒꯤ ꯑꯣ ꯌꯥꯎꯔꯦꯀꯣ ꯑꯩꯅ ꯍꯥꯞꯊꯔꯅꯤ ꯀꯅꯥ ꯄꯨꯗꯣꯏꯕ ꯑꯗꯨꯒ ꯇꯥꯃꯣꯅ ꯑꯁ ꯇꯥꯃꯣꯅ ꯏꯕꯨꯡꯉꯣ ꯋꯦꯗꯔꯁꯦ ꯑꯗꯨꯝ ꯐꯩꯌꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯍꯟꯗꯕ ꯐꯩꯀꯣ ꯅꯨꯡꯁꯥ ꯁꯥꯍꯟꯗꯕ ꯐꯩ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯁꯥꯗꯕꯁꯤꯅ ꯐꯩꯌꯦꯕ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯁꯨꯕ ꯌꯥꯅꯦꯕ ꯊꯕꯛ ꯁꯨꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯍꯥꯏ ꯁꯨꯅꯤꯡꯗꯕꯒꯤꯔꯕ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯚꯤꯗꯤꯑꯣꯗ ꯈꯇꯪ ꯐꯕꯒꯤꯔ ꯊꯕꯛꯁꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯊꯕꯛ ꯁꯨꯔꯗꯤ ꯈꯣꯟꯊꯤ ꯆꯥꯗꯦꯕ ꯅꯠꯇ꯭ꯔꯗꯤ ꯈꯣꯟꯊꯤ ꯑꯗꯨꯝ ꯆꯥꯕ ꯊꯝꯃꯣ ꯍꯥꯞꯆꯜꯂꯁꯤ ꯍꯣꯏ ꯋꯥꯠ ꯍꯧꯖꯤꯛ ꯆꯔꯨ ꯍꯥꯞꯄ ꯍꯧꯔꯒꯦ ꯑꯩꯈꯣꯏꯅꯤꯅꯦ ꯍꯥꯞꯄꯦꯕ ꯐꯩꯗꯣꯝ ꯑꯃꯗꯤ ꯍꯥꯞꯄ ꯂꯣꯏꯗꯣ ꯑꯩꯈꯣꯏꯅ ꯆꯔꯨ ꯍꯨꯜꯂꯒ ꯍꯥꯞꯄ ꯂꯣꯏꯁꯤꯟꯗ꯭ꯔꯦ ꯁꯤ ꯍꯥꯞꯄꯒ ꯃꯌꯥꯝ ꯏꯁꯤꯡꯁꯤ ꯆꯦꯁꯤꯜꯍꯧꯔꯅꯤ ꯑꯗꯨꯗꯒꯤ ꯌꯥꯝꯁꯨ ꯐꯧꯔꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯍꯥꯞꯄꯅꯦꯕꯗꯣ ꯂꯩꯇꯣ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯀꯥꯟꯗ ꯆꯔꯨ ꯂꯧ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯣꯜꯂ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯎꯅ ꯆꯔꯨꯁꯨ ꯑꯩꯅ ꯀꯦꯃꯦꯔꯥꯃꯦꯟ ꯍꯧꯖꯤꯛ ꯁꯤꯁꯦ ꯍꯥꯞꯄꯅꯦꯕ ꯁꯤꯁꯦ ꯊꯝꯃꯜꯂꯤ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯦ ꯁꯤꯁꯤꯅꯦ ꯄꯥꯏ ꯁꯤꯅꯦ ꯁꯨꯃꯥꯏꯅ ꯍꯥꯞꯀꯗꯕꯅꯤ ꯑꯗꯣ ꯍꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯇꯧꯕꯗꯁꯨ ꯈꯥꯃꯦꯟꯁꯤ ꯂꯩꯔ ꯑꯩꯈꯣꯏꯅ ꯕꯣꯔꯥꯒ ꯍꯧꯔꯒ ꯆꯥꯕꯗꯣ ꯀꯣꯕꯤ ꯐꯨꯜꯗꯤ ꯌꯥꯎꯗ꯭ꯔꯦꯗ ꯁꯤꯗꯤ ꯑꯗꯨꯝ ꯂꯣꯏꯗꯣꯔꯦ ꯋꯥꯡ ꯇꯧꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯃꯥꯔꯀꯦꯠꯁꯦ ꯂꯣꯁ ꯆꯠꯂꯦ ꯂꯣꯁ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯣ ꯀꯣꯕꯤꯁꯤ ꯂꯩꯔꯦ ꯃꯁꯤꯗꯤ ꯑꯗꯨꯝ ꯄꯨꯈꯤ ꯌꯥꯕ ꯃꯊꯧ ꯉꯥꯛꯇꯅꯤ ꯑꯗꯣ ꯁꯤꯅ ꯀꯣꯕꯤ ꯃꯅꯥ ꯍꯪꯒꯥꯝꯅꯤ ꯍꯪꯒꯥꯝ ꯃꯔꯨ ꯁꯤꯖꯤꯟꯅꯗꯕ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯋꯥꯏ ꯆꯥꯒꯗꯕꯗꯣ ꯍꯨꯟꯗꯣꯏꯅꯦ ꯃꯅꯩꯗꯣ ꯋꯥꯠꯄ꯭ꯔ ꯃꯥꯜꯂꯦ ꯄꯨꯔꯧꯔꯥ ꯄꯨꯔꯧꯔꯕꯁꯦ ꯆꯔꯨ ꯑꯧꯗ ꯂꯩꯗꯣ ꯀꯩꯅꯣ ꯇꯧꯔꯤ ꯈꯔ ꯇꯧꯃꯣ ꯀꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯁꯦ ꯀꯟꯁꯤꯜꯂꯒ ꯆꯠꯂꯣ ꯀꯩꯗꯧꯔꯒꯦ ꯆꯠꯂꯁꯤ ꯇꯧꯔꯣ ꯃꯌꯥꯝ ꯇꯧꯕꯕꯨꯗꯤ ꯈꯤꯇꯪ ꯍꯩꯇꯦ ꯑꯗꯣ ꯁꯤꯅ ꯍꯣꯔꯦꯟ ꯈꯔ ꯇꯧꯊꯣꯛꯑꯒ ꯈꯔ ꯂꯥꯏꯔꯅꯤ ꯑꯗꯣ ꯊꯥꯎꯁꯤ ꯍꯣꯔꯦꯟ ꯈꯤꯇꯪ ꯁꯦꯝꯖꯤꯟꯗꯣ ꯀꯕꯣꯛ ꯂꯧꯊꯣꯛꯄ ꯋꯥꯅꯤ
hay phụ nó tiếc thì nó mới đi tàu 또. 그냥 다 되나 저거 너무 부끄더라 다들. 다시 북도이라 em sơ hoa bao lôi đấy sẽ lôi á tôi sẽ lôi á mà nó xuống anh đi đâu rồi á được cái gì cả nè được cái xí có bị gì ôi trời ôi phun nè hoa bao lôi nè Hawaii movie sẽ được khởi lên đi à thế mà được Hawaii movie có tới thầm quá làm chuyện năng nhưng mà chỉ là nó 그러면 Hawaii movie chỉ bàn bắt đôi rồi thôi mà 국자리 một thả với một khung cái gian và thả với tổ 하와이만 두면 từ đó xin á em quay mà đôi thì đọc thua cái thả và nó tại cái nào khuyên mùng vắng in là và mà thằng city đôi cái này hay đi 또 이렇게 cái này sao 아니 이거 저 너무 좋아. mình sợ cái 또 시계지 큰 또. 내가 어디 해요? 와리 영표. 이게 해요 울라키 울로 이게 가방 작도 가방 작아요 가방 작아요 그냥 형디 라스베리 아이다 네 꿈에. 네. 이 친구 몇 개야? 안마 주세요. sao quá rồi xí thế nó thế nào tôi mà hàng xe khuyên thầu tủ rồi á chỉ tủ được cái tôi mà xí mà tao đi xem ra cái 시 블록션이랑 딱 저게 연습이 돼. mình xem ra cái tôi mà thấy video tôi sẽ đâu 너 들어가는 거 광대. rồi mẹ nó video sẽ lười cái của trong ta của nhà ít còn khá 사실이. tôi 왜냐면 호유씨 한두 무진 집이잖아. like share subscribe to Ramo 베트 아콘나 미라면 미안. 또 mẹ nó khuyên thao suy tôi mà làm 또 thao suy khẳng định là điều khuyên nên chẳng biết đó tụi nhau mà đi thao suy với cái đối nhau nên làm đó mình để xem mà thân video cho nó xem cái đi bye bye